अहानबदा यामना मरुइबा अपडेट अमा कंगला पाउडगी लौथचगे लान ngakpagi mahut landa silu mamang sahi 2023 ki May 3 dagi foreigners chen kuki zone narco terrorist sing na leibak asigi mathakta landarak tuna manipur gi apun bagi saktam thugairaga kuki sing ko eba jalengam chemna ba landarak ki batha tara mapung pharawa phawori sin purak pangam dana leiri foreigners chen kuki zo sing na landarak liba asigi mayokta mayai lam dalengak lon gi sukli pairiba BJP gi Narendra Modi na lusing balengak na thingna ba hona ba uba phangdrei irang asi laksin na bagi mingda thajil lakiba Central Forces personnel lising humpu humdra na landa rakhiba sing bo ngak sen ba amadi langan ngak liba mitei sing de oina nongmai sindon onsin bana mathau oiri thatara phajilak laba lan asina kuki sing na mitei sing da khut thaba aduga mari mitei sing na lan ngak pagi thabuk khakta sa thaduna leiri basi kayam kuina sa thagi dawru bage haiba wahangi paukhum pifam thogi wahang asigi matik sabu paukhum di lan ngak liba sing na landare khiba sing gi matakta landa bana oifam thogi landara khiba sing na sok thaba leitana mapangan kanna landaba ngamliba asigi maramdi makhoi gi pandam phangdaba yade pandam asi phanglabadi makhoi misel oiduna lakhiba adugi awaba polum koklagani haibasani amaromdana landara khiba sing na matik saba lan gi khusu kulai sing sin na ngamliba asi matau karam na ngamliba no haibadu nei na mathau tai masigi langla langjin puthokpa ngamlabadi lan ngak pasing na anubo lalong yatuna yekna basing bu thauna leina lan thengna ngambani landara liba foreigner terrorist sing asigi matung da leptuna mathauna piriba sing aduda leibak asigi amadi mapalam gi khut yawi hainariba asigi langla langjin puthokpa ngamlabadi yeknaba kanano haibadu khangba ngamgani yeknaba masak khanglabadi lanthengnaba amadi maithiba pinaba anuba lalong puthoktuna lanthengnarbadi yeknaba sing maithiba pinaba honaba da chawno mateng oigani thajai amaromdana lan ngakliba mitei singi maikaidagi kuki singi lalda aikoi wabana khamthengle hingba ngamdre kire haibagi mikap mirau kholgaloina na safagada mafam thi duna lanjenaba uba amadi taba phangbadagi makhoida mathawna hapu oina thokalli lamhen tu hen ba mi fatta chin kuki zo narco terrorist sing na huran lona dangam khai lana changlak tuna mitei miam ki mathakta landa sinduna manipur gi apun ba saktam thugaina ba hingsa ye tambagi lechatta mihat mi puncha thariba asda lan thengna be mitei miam na akiba amati mi paiba pokloi dabani thauna phana yekna ba singa lan thengna tuna makhoi bu tak thokhi ga dabani loina mitei sing na lan ngak pagi thabuk sat thabagi mahut landa rakhiba singe mathakta landa sinduna mayok na ba lan thengna dribe makhi lan asigi woroisin purak pangam loi ani ko narabadi amatu bahibasi hongna sani mi khujok khar khakna manipur gi apun ba saktam thugaina landarak li basi aran ba khongthangi lan uibana makhoi maithi banang badana tan lamdam asida makhoi gi khongdapam lam insi ama fawle hendana ba hona gadabani mitei singna lamdam asida sanglakhiba mitop mian sa singi mafam de minungsi utpa sayok nayok fajrubagi mahi oina mitop singna mising henduna makhoi gi खुबा नुंगदा पाइसिन नबा होनबगी सरuk ama oina migrant kuki narco terrorist ngapun bagi saktam thugaina landaba ngamlakibani mitop singna yalhum mising ki mathakta landarak pada khang bungam daba ki matauda maramdam dam michet oina ba hotna roidabani kaligumba yekna ba mayok na ba ngamdaba dagi michel oirak po thoklabadi sahi lising manga henbagi ningtam bagi puari leijara ki ba manipur gi apun bagi saktam kai khiba yai layu graba mitai gi pai pusing na makhoi gi masam masu sada nauda oiriba tungi mirol gi damakta makhoi gi masada gi sintar ki ba angang ba ikeng na yektuna thambiram ki ba apun bagi saktam ngasi gi mirol na ngak pungamdrabadi ipai pusing aduna mafam da langjaba oina thokani mayok nabalan famda sakmai leidura chen ge khanganu nariba ki ningtam banga ki herbadi landarak ki basinga thawna phana lan thengnaba ngamgadabani